Hello, I giving baboyna may rakpam. Nahanam pumas the sorgi wapau thanabagidamak lakpiba and sigidamak thagachari. Agi prathana di nahan na tagdi ba wapau and sigimapal na isorbu hinanungsiba amasung mahaki mi aduga mahaki singlup hinanungsiba sini. The Hagna Nahakin from the Nolukchoning Badudi, Nahana tagdi ba wapau asina. Nahanaki singlup the pipam tokpanaki commitment, amasung nahaki singlup luching missing in makapon pam tokpa adugi mahutisilhandigan. Adu wapau sigimapal. Nagising lupa hinanungsiba, nagising lupa luching musing hinanungsiba, adu quite maruina, isori matik mangaligdamak hingba punsi the chocolate badu, aki prathanani. Ibumaki wapau, taminas. Ephesians pandub ama prathana kun. Ephesians chapter 1 verses 19 through 23. Ephesians chapter 1 verses 19 through 23. Aduga thajaba ikhoida leiba ma ke akanba pangal adu kayada chawbanu haiba khangnabani. Masi ma ke akanba pangal gi thabaki matung inani. Mahang Christ was sing America hinget hanbiba amasung mahak pusargi mapam sing the mahaki yet hang banakan the pamhan ba paman biba matamda pangal adu mahakna Christ da utpire. Ang mathaw matik leiba sing pangal amasung mapu oiba pum na maki mathakta. Andug hojiki juk asida tanatana lakada ba matamda suming tholaba pum na maktagi hena chawhanbi. Aduga pumna maki khuya khada khuya da mahaki makhapona thamle aduga pumna maki makok oinaba Christabu singlupta bibir singlupta maki hakchang pumna mak ithal thalan biba mahaki mapung phaba aduni prathana tos Bangalabi sor na ki pangal na ki loksing na ki gyan na ki thaluk subibagi damakta prathana tosare Probably could not get wise in the tambi, Chris could would be, could get some singing one would be. I do got I could Chris second on top of the mating bang be. Naki wise comes in about Jumnam sung sing, no? Thawaigi Hana could be tabak to be. I could that. Then more of Matam Seven the Katsinjeri Kuding Mak Krista Adubu Wang Tangat Nava or Henby. This is Chris in Amen. Aikoi mamangi nongmaising ani dagi Ephesians pandub amagi padatara mga dagi mathang aikoi study tongminarakli aikoi gi padatara mga dagi aikoi dum parkraba adugumna polna thajabasinggi namakta prathana tawe adug haibasi aikoi na the prayer of the saints Asengbasinggi prathana ni so aikoi na mathak ki padatara gan nipan phawa aduda polna Ephesians da leiba thajabasingna gi damakta prathana tawbagi matang da ko yenge do kari gi matang da prathana tawbagi haibadu aikon yengmina kra adu aikon stamina kra badugumna hai mafam asda polna tawriba prathana ase thajak khuding mang tawda prathana adu ahoina dum thajaba punsida thajabagi punsida khwaidagi maru oiba prathana aduga asigi prathana asimu polna tawriba prathana ju prathana se yarba machang sing asimu thajaba aikhoina khoida ga toba ani suna leite andi haiba sing asi aikoi thajaba amoin hingba matamda lairaba oiba ya ina khunba su oiba yai aduga ning thungna punsilen matam oiba khudingmak sing aduga konana thajaba amoin hingba di dumya aduba mafam nasida polna tawriba prathana Hai machang sing asi yaw da boy batargadi sam hai boy batargadi lausing gi adu phong bibagi thawai amasung pungning gi mit ngal han biba asigi mapana aikoi gi asa amasung aikoi gi phangpham thokba adugi matang na mayek seng mamuta na tarang khangdab boy batargadi thajaba amuni hingbada yamna wagani hingbasu oithokte So, Paulna
prathana touwi karamba prathana touwi yamna maru oiba prathana ni mahangna tawribase so nang amasung aigi punsina aduga adom gi prathana gi punsi adu chang yengba matamda karam haina prathana touwi kayam toina prathana touwi haibadu chang yengba matamda Paul gi prathana asi ekhoi mitmang na thamba tangai phate ai khamani Paul jail gi mahang irakli bise aduga jail gi mahang prathana tawba matamda prathana to tawjinga da mahang thajabasingna gi damakta ma harawe karigi damakta ishorgi thawaigi thabak singa mahoi punsida uba phangi makhoi asengba thajaba amoi hingi Jesus Christ thajari aduga thaja kraba khuding makpu achau apik amata khaidana mising mikhai amata khaiblaitina nungsi aduga haiba hiram asida mahang thagat pakhaktang natana mahoi damakta prathana tawe aduga Paul na prathana tawba matamda Ephesians leba thajabasingni se Prabhu se makhoi hena paisa pai hen biu makhoi kar phajaba tong han biu makhoi akoi bida leba mising hen ikai khumna han biu makhoi mingda achau achau college sing han biu makhoi mingda achau ba institution thambi adu tawde makhoi awana nanglam gani aduga mafam se prathana tawba matamda su maru oina awana sing aduga lothopina prathana sa khoi uba phangde and as a matter of fact Paul masama ki awana aduga lothopna bagi prathana mafam sa khoi uba phangde aduga mahana tawba prathana se karina makhoi thajabasingni thajabada chawkhatli hena chawkhatnaba makhoi ishor khangkraba misingni ishor hena khangnaba makhoi Kristabu nungsirabasingni Kristabu hena nungsinaba makhoi thajabasingbu nungsiraba misingni thajabasingbu hena nungsinaba makhoi asa leirabasingni adubu asa adugi matangda hena tarang khangbadu hengatnaba makhoi thawai asengmuna thabak subiriba misingni thawai asengmuni thabak adu hena subinaba aduga kadawe makhoi thawai inakulabasingni adubu Paul kari hai mamanggi sandi phawda hoi yengkraba aduguna makhoi ina khunba thawaramda ina khunba adugi matangda hena khangnaba aduga sargada yenganaba samson hai boy bataragadi makhoi sargagidamakta hingliba misingni sargagidamak hena hinganaba It's amazing, right? I khoi prathana khalagi ngasi ay adom tawpa prathana aduga Paul hojik tawkra prathana aduga khalagi aduga akhoi masel amaga gi damak tawnaba prathana adu Paul na thajabasing adugi damak tawbe prathana sigi yengs It's amazing aduga asigi prathana matawbi se aidi Christian oire aidi Bible pari aidi thajabasing nungsiri aduna asigi mising asi na hena mathauta adu napal khakki mapang haiba yagani adu muaising chahi kun Christian or poigera chahi yangkai Christian or poigera chahi manga Christian or poigera hapta ni Christian or poigera asigi prathana se loina mak to phonthoi aduna ngasigi ekhoi gi mafam pada 18 dagina pada kun gu humdoi phawbasi ekhoi mamangi nungajing na naina ki pada 19 amsung 18 gi makha tarak ngakpi pada 19 gi makha tarak ni maru oina aduna mamangi nungajing na ekhoi yengkiba main idea do karino sargagidamak wakhal touba thajabasingna thajaba maselgi thawaigi kananabasingi damakta prathana touwi so asigi makha ta na ekhoi makha chathamina gani amuka Sargagidamak wakhal touba thajabasingna thajaba maselgi thawaigi kananabagidamakta prathana touwi heavenly minded believers praise for the spiritual good of one another so adu phawbada khone kari yengna kare verse 17 amasung 18 da isor gi mak bu khangnaba na khoida loksinggi amasung phongkebagi thawai pina binaba verse 17 verse 18 da pukningi mit nga hanminaba pukningi mit nga hanbasna kari tawguni ahan badadi ahang su ngaki mangna pankraba adugumna mahak na kaubi bagi asa adu khangnaba adu kari asengba mi singa laiba mahaki phangpham thokpa adugi matik mangal adu kaya da marang kaibnu haiba khangnaba now pada 18 na sidadi thamoi gi mit ngan badugi mapalna hena mayek singna khanganabagidamakta Paul na karigidamak prathana tawe pangalgidamak prathana he pray for the power verse 9 sa mana kare hai
ꯑꯩꯈꯣꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯀꯟꯕ ꯄꯥꯡꯒꯜ ꯑꯗꯨ ꯀꯌꯥ ꯆꯥꯎꯕꯅꯣ ꯍꯥꯏꯕ ꯈꯪꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥ ꯊꯥꯖꯕ ꯑꯩꯈꯣꯏꯗ ꯂꯩꯕ so ꯄꯣꯜꯅ ꯇꯧꯔꯤꯕ ꯄꯥꯡꯒꯜ ꯑꯁꯤ ꯀꯔꯤꯒꯤ ꯄꯥꯡꯒꯜꯅꯣ what is his power about ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕ ꯃꯨꯛꯅꯅꯕꯒꯤ ꯄꯥꯡꯒꯜꯗꯨ ꯅꯠꯇꯦ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯤ ꯚꯨꯠ ꯇꯥꯟꯊꯣꯛꯅꯕꯒꯤ ꯄꯥꯡꯒꯜꯗꯨ ꯅꯠꯇꯦ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯤ ꯈꯨꯔꯁꯦꯠ ꯑꯆꯧꯕꯗ ꯊꯣꯛꯑꯒ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯨ ꯍꯥꯏꯔꯒ ꯂꯥꯎꯔꯒ ꯇꯧꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯡꯒꯜ ꯅꯠꯇꯦ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯤ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯇꯩ ꯊꯥꯖꯕꯁꯤꯡꯒꯤ ꯃꯊꯛꯇ ꯄꯥꯟꯅꯕꯒꯤ ꯄꯥꯡꯒꯜꯁꯨ ꯅꯠꯇꯦ ꯑꯁꯤꯒꯤ ꯊꯥꯖꯕꯁꯤ ꯑꯇꯩ ꯊꯥꯖꯕꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯂꯒ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯄꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯤ ꯑꯣꯏꯅ ꯎꯗꯅꯕ ꯑꯗꯨꯒ ꯑꯩ ꯈꯛꯇꯪ ꯃꯤ ꯑꯣꯏꯅ ꯎꯔꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯔꯛꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯡꯒꯜ ꯅꯠꯇꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯃꯤꯑꯣꯏꯕ ꯅꯪ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯄꯪꯊꯨꯡ ꯊꯨꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯄꯥꯡꯒꯜ ꯅꯠꯇꯦ Now again ꯑꯩꯈꯣꯏ ꯃꯃꯥꯡ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯀꯥꯎꯒꯨꯝꯁꯦ ꯑꯩꯈꯣꯏꯗ ꯑꯁꯥ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯂꯩ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯉꯥꯟꯗ꯭ꯔꯤꯕ꯭ꯔꯥ ꯉꯥꯜꯂꯦ ꯑꯩꯈꯣꯏꯗ ꯊꯋꯥꯏ ꯑꯗꯨ ꯂꯧꯁꯤꯡꯒꯤ ꯑꯃꯁꯨꯡ ꯐꯣꯡꯗꯣꯛꯄꯒꯤ ꯊꯋꯥꯏꯗꯨ ꯂꯩꯇꯕ꯭ꯔꯥ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯟꯍꯦꯔꯤꯇꯦꯟꯁꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯪꯗꯕ꯭ꯔꯥ ꯈꯪꯉꯦ ꯆꯞ ꯃꯥꯟꯅꯅ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯦ ꯑꯩꯈꯣꯏꯗ ꯂꯩꯇꯕ꯭ꯔꯥ ꯂꯩ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯄꯣꯜꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤꯁꯦ ꯍꯦꯟꯅ ꯈꯪꯅꯅꯕ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯄꯨꯟꯁꯤ ꯍꯤꯡꯅꯕ so aduna asigi pangal asi ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗු ꯊꯨꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯕ ꯄꯥꯡꯒꯜ ꯑꯃ ꯅꯠꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯡꯒꯜ ꯑꯁꯤꯁꯨ ꯁꯃꯥꯖꯇ ꯑꯗꯨꯒ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯑꯗꯨꯒ ꯋꯥꯡꯅ ꯑꯗꯨꯒ ꯆꯤꯟ ꯇꯣꯡꯅ ꯑꯗꯨꯒ ꯃꯤꯁꯛ ꯃꯤꯃꯥꯏ ꯊꯣꯛꯅ ꯍꯤꯡꯅꯕꯒꯤ ꯄꯥꯡꯒꯜꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯤ ꯑꯄꯥꯝꯕ ꯀꯥꯔ ꯊꯧꯅꯅꯕ ꯑꯄꯥꯝꯕ ꯌꯨꯝ ꯁꯥꯅꯅꯕ ꯑꯄꯥꯝꯕ ꯊꯕꯛ ꯇꯧꯅꯅꯕ ꯑꯗꯨꯒ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯀ꯭ꯂꯦꯝ ꯇꯧꯅꯅꯕ ꯀꯣ ꯑꯗꯨ ꯅꯠꯇꯦ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕ ꯂꯩ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯅꯪꯉꯣꯟꯗ ꯂꯩ ꯑꯁꯤ ꯍꯥꯏꯌꯨ name it and claim it ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯡꯒꯜ ꯅꯠꯇꯦ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯤ As a matter of fact, you cannot name it and you cannot claim it. Kaya hai, anaba mat hek lai, anaba du da chayu, adu anaba du han ki gani. Corona chahi ani hanjale. Chayi bu mayam ne, hauji bu hande. It's just a lie. Chin thi bu ngakte, oy de bu ngakte. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤ ꯀꯔꯝꯕ ꯄꯥꯡꯒꯜꯅꯣ ꯁꯤ ꯀꯔꯝꯕ ꯄꯥꯡꯒꯜ ꯑꯪꯀ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯀꯩꯁꯨ ꯇꯥꯗꯦ ꯃꯐꯝꯁꯦ ꯌꯥꯝ ꯁꯦꯡꯉꯤ ꯀꯔꯤ ꯃꯍꯥꯛꯀꯤ ꯑꯀꯟꯕ ꯄꯥꯡꯒꯜ ꯃꯍꯥꯛꯀꯅ ꯏꯁꯣꯔ ꯀꯔꯝꯕ ꯏꯁꯣꯔ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯁꯦꯝꯕꯤꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯕ ꯃꯥꯒꯨꯝꯅ ꯀꯟꯕ ꯂꯩꯇꯕ ꯃꯥꯒꯤ ꯃꯊꯛꯇ ꯄꯥꯜꯂꯛꯀꯗꯧꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯕ ꯏꯉꯝ ꯉꯝꯕ ꯏꯍꯦꯟ ꯍꯦꯟꯕ ꯏꯊꯣꯏ ꯊꯣꯏꯕ ꯏꯁꯣꯔ ꯃꯥꯒꯤ ꯄꯥꯡꯒꯜ ꯑꯁꯦꯡꯕ ꯄꯥꯡꯒꯜ ꯑꯗꯨꯒ ꯑꯃꯛꯄ ꯌꯥꯎꯗꯕ ꯄꯥꯡꯒꯜ ꯃꯐꯝ ꯑꯁꯤꯗ ꯄꯣꯜꯒꯤ ꯋꯥꯍꯩꯅ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯁꯤꯕꯨ ꯁꯩꯊꯥꯕ ꯃꯑꯣꯡꯁꯤꯗ ꯁꯨꯄꯔꯂꯦꯇꯤቭ ꯗꯤꯒ꯭ꯔꯤ ꯁꯤꯖꯤꯟꯅꯩ ꯀꯔꯝꯍꯥꯏꯅ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯍꯥꯏ ꯑꯀꯟꯕ ꯄꯥꯡꯒꯜ ꯃꯍꯥꯛꯀꯤ ꯑꯀꯟꯕ ꯄꯥꯡꯒꯜ ꯄꯥꯡꯒꯜꯗꯨꯗ ꯑꯀꯟꯕ ꯀꯜꯂꯒ ꯂꯩꯔꯕꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯀꯟꯕ ꯄꯥꯡꯒꯜ so now ꯏꯪꯂꯤꯁꯇꯗꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯤ immeasurable the riches of immeasurable his immeasurable power ꯑꯗꯨꯅ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗꯤ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ ꯄꯥꯡꯒꯜꯅꯤ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅꯤ ꯃꯍꯥꯛꯃꯛꯀꯤ ꯄꯥꯡꯒꯜꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯟꯕꯅꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯒꯜꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯕꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯗꯨꯅꯅꯦ ꯂꯩꯔꯝꯗꯕꯁꯤꯡ ꯂꯩꯍꯜꯂꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯗꯨꯅꯅꯦ ꯇꯥꯏꯕꯪꯄꯥꯟꯕꯁꯦ ꯀꯔꯤꯁꯨ ꯂꯩꯔꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯁꯦꯝꯂꯛꯈꯤꯕꯁꯦ ꯑꯦꯛꯁꯅꯦ ꯍꯦꯜꯂꯣ ꯀꯔꯤꯁꯨ ꯂꯩꯔꯝꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯃꯄꯥꯟ ꯈꯛꯇꯪ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟꯕꯁꯦ ꯁꯦꯝꯃꯦ ꯁꯤ ꯑꯗꯨꯒꯨꯝꯕ ꯄꯥꯡꯒꯜ
Adubu hai adugi akan ba pangal adu taibang pan ba si semak pa aduga karamba pangal laibak ama bu thangat pasu ngamba gi pangal thada basu ngamba pangal ningthau ama hapa ngamba pangal aduga ningthau du lauthok pa ngamba pangal aduga kalla ba mi singi kari haigani makok aduga masung phan bakoi mo thudek pa ngamba pangal aduga hai bakoi mo sing se koi ari bolang da matam da pa ba matam da koi mi mayek sing uba phang Kalaba Pharaoh Ningtho, Ibungomaki Pangal Gimamang the Karisuna Tabamuaki. Kalaba Jerichogi, Karihagni wall, Karisuna the Ibungmaki among them. Chow Crabber Sea, Ibungomaki Pangal Gimamang the Karisuna te, Aduga, Tabang Pan Cinematuna Pangal, Tongna Paliba Ningtho Nebuchadnezzar, Isorgi Mang the Karisunate. Aduguma Pangal. Adunu Loidre. Ibung magi pangal adu taibang pan bagi oiba kari itihas asida khuding maksing khodum ubudum phangi ibung mang leisem badagi hauraga mangna yok thakpi badagi hauraga aduga taibang pan asida oiriba thokliba khuding maksing ase magi pangal gi makhadne magi pangal gi wangda kari amato oide aduga akhoi kharni khanbe akhoi oiriba khuding maksing ase akhoi gi pan nate isor gi pangal du khaktangi ma pan I hotna badagi asi or bani I officer waje no ibung mahaki thuka pe magi pangal da punsi pikham da bang yabang akte now Mark they couldn't pa matam da adugi pangal adu Jesus Christ isorgi akan ba pangal adu Jesus Christ da ge khon ubhang karam haina ma khoina samudra da lakpa matam da Siguro makai ichaw adu tawu matam ithan adu purak matam sebok singno kare rabi na ko ai khoi bu bidor akoi sidor kari gi nang du mai le jesu christ na kare hogolaga tumin le adu ko da prakriti na hai gi nung shi da tumin na khuding mak sing adu gumba pangal adagi pangal lok hai ba pangal si Kanada le. Kanada ne haina ko sita. Thajaba aikoina. Asigi pangal se pastor jing katang da laibana te. Asigi pangal se elder jing katang da laibana te, deacon jing katang da laibana te, preacher aphawa sing katang da laibana te, chahi yangkai christian miss nu da katang laibana te, naha da katang laibana te, ahal da katang laibana te, asigi pangal se thajaba khuding mak te le. Kanagi pangal akhoi ge pangal na te, miyoi ba ge pangal na te, samaj ki oiba pangal na te, aduga rajniti ge pangal na te, sarkar sing ge pangal na te, aduga isor maki pangal leisemba paliba ningthau oiriba aduga sargagidamakta aduga leikraba khuchem khuding makna khurumliba isor mahaki pangal taibang pan ba sibu semlakpa mahaki pangal aduga taibang pa jagat khuding maksing graha khuding maksing numitha thawan michang prakriti khuding maksing asibu ngaktuna senduna khuding maksing paisil laga thamliba adugi pangal tanle thajagrab khuding makta wakhal khalageng zil now sin nang aina thajaba amoin him punsi aduga for that matter ngasigi ni asida su asigi isorgi pangal si thajakraba aikhoi gi nung da suri habse aikhoi kayam to ne koning sing how often do we remind of ourselves that God is working in us Philippe pandu amma pada taruk tahai bagam ibung mang na bikiba angak pa thabak aphaba thabak adu Christ gi medu lakriba phawba soidena mapung pan bi ni chelna sing pon hai bada iba matam da aikhoi pangi iba na de adu mi sing khara khara pangi iba de it is real aseng ba achum ba adu hai ba mahum masida su hai thajab aikhoi da leiba mahaki pangal adu kaya gi matik chaw adu ki matik chaw e taibang pa semli ba aikhoi uri ba si ma ke khut sem ni adu Sangsar da haibadi atiya yang katpa matam da aikhoi gi minna pa uba ngam adugi wangbada mayam leiri khuding mak sing adu seumliga khuding mak sing adu pairaga thamliba mahaki pangal ne adugi pangal aikhoi gi nungda le nang amasung ai gi nungda le adu kariguma naha Christ da leibadi asi pangal se naha ki nungda le adu haibasi pona thalba sing yamna mayek sengna khanghaninge Ephesians da leiba thajabasing karigidamak na haiba taragadi
ꯑꯩꯈꯣꯏꯅ ꯄꯥꯒꯣꯠꯆꯕꯁꯤꯡꯒꯤ ꯊꯕꯛ ꯄꯟꯗꯨꯞ 18 ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯏꯐꯤꯁꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯂꯥꯏ ꯃꯨꯔꯇꯤ ꯌꯥꯝꯅ ꯂꯥꯠꯄ ꯍꯤꯀꯥ ꯕꯦꯀꯥꯞꯄꯒꯤ ꯊꯕꯛ ꯌꯥꯝꯅ ꯇꯧꯕ ꯑꯗꯨꯒ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯀꯟꯕ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯅꯤ ꯂꯥꯏ ꯐꯠꯇꯕꯕꯨ ꯌꯥꯝꯅ ꯀꯤꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯄꯥꯒꯣꯠꯆꯕꯁꯤꯡꯒꯤ ꯊꯕꯛ ꯄꯟꯗꯨꯞ 18ꯒꯤ ꯄꯗ 18 ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯖꯥꯗꯨ ꯃꯟꯇ꯭ꯔꯒꯤ ꯍꯤꯀꯥ ꯕꯦꯀꯥꯞꯄꯒꯤ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯩ ꯊꯥꯗꯣꯛꯄꯅꯤ ꯑꯗꯨꯕꯨ yet ꯃꯈꯣꯏꯒꯤ ꯆꯥꯎꯔꯛꯄ ꯑꯗꯨ ꯍꯤꯀꯥ ꯕꯦꯀꯥꯞꯄꯒꯤ ꯖꯥꯗꯨꯒꯤ ꯃꯟꯇ꯭ꯔꯒꯤ ꯐꯠꯇꯕ ꯂꯥꯏꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ somehow or some way ꯀꯔꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯤꯕꯁꯤꯡꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯈꯟꯕꯁꯤꯡꯁꯨ ꯂꯩꯔꯝꯕ ꯌꯥꯏ even ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯂꯩ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯤꯁꯤꯡꯅ ꯄꯣꯠꯁꯦꯝ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯃꯤꯁꯤꯡꯅ ꯚꯨꯠ ꯊꯥꯖꯤꯜꯂꯛꯄ꯭ꯔꯥ ꯀꯤꯕ ꯂꯩ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯒꯤ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯜꯅ ꯊꯥꯖꯕꯁꯤꯡ ꯑꯗꯨꯕꯨ ꯈꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯅꯪ ꯑꯩꯕꯨꯁꯨ ꯈꯪꯍꯟꯅꯤꯡꯉꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯂꯩ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯂꯩ ꯑꯗꯨꯒ ꯁꯦꯡꯗꯕ ꯊꯋꯥꯏꯁꯤꯡ ꯂꯩ ꯂꯩꯇꯕ ꯅꯠꯇꯦ ꯅꯣ ꯀꯥꯡꯕꯨ ꯈꯔꯅꯗꯤ ꯀꯩꯁꯨ ꯅꯠꯇꯕꯒꯨꯝꯅ ꯈꯜꯂꯦ ꯑꯗꯨꯅꯦ ꯄꯤꯇꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯤꯇꯔꯗ ꯍꯥꯏꯔꯝꯕꯗ ꯀꯔꯤꯅꯣ ꯄꯤꯇꯔ Satan nangbu aingon hangi but I've prayed for you see bhut pret aduga sengdaba thwaigi amasung Satan gi pangal ase ai ko yam line lauphade oh asi asengbagi lei aduga hairu pangal ai khoidagi hena kal aduga magi pangal da ai khoidi kaisu nate pet lau pot amagum ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯥꯡꯒꯜꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄꯥꯡꯒꯜ ꯑꯃ ꯑꯩꯈꯣꯏ ꯅꯨꯡꯗ ꯂꯩ ꯑꯗꯨ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨ ꯈꯪꯍꯟꯅꯤꯡꯉꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯄꯥꯡꯒꯜꯗꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯥꯎꯕꯅꯣ ꯑꯗꯨꯒꯤ ꯑꯦꯁꯄꯦꯛ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯀꯣꯟꯇꯦꯛꯁꯇ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯒꯤ ꯑꯦꯁꯄꯦꯛꯇꯨ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯄꯣꯜ ꯍꯥꯏꯔꯤꯕ ꯄꯥꯡꯒꯜ ꯑꯁꯤ ꯊꯥꯖꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯑꯦꯐꯤꯁꯥꯗ ꯂꯩꯔꯤꯕ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯗ ꯈꯪꯍꯟꯅꯤꯡꯕꯒꯤ ꯊꯣꯏꯗꯣꯛꯄ ꯃꯔꯝꯗꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯗꯨ ꯅꯥꯀꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕ ꯅꯥꯀꯜ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯔꯛꯄ ꯄꯗꯁꯤꯡꯗꯨꯗ ꯑꯩꯈꯣই ꯌꯦꯡꯅꯔꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯗꯨ ꯊꯥꯖꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯅꯍꯥ ꯑꯍꯜ ꯀꯔꯤ ꯑꯃꯠꯇ ꯈꯥꯏꯗꯦ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅꯃꯛ ꯂꯩ ꯀꯔꯝ ꯍꯥꯏꯅ ꯂꯩ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯤ ꯄꯗ 18 ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯔꯤ ꯍꯥꯏ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯀꯟꯕ ꯄꯥꯡꯒꯜꯒꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯦ ꯑꯩꯈꯣꯏ ꯖꯁ ꯑꯁꯨꯃꯥꯏꯅ ꯇꯥꯔꯒ ꯂꯩꯕ ꯑꯃ ꯅꯠꯇꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯀꯦꯟ ꯈꯨꯗꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯑꯗꯨꯝ ꯊꯕꯛ ꯁꯨꯔꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯏꯕꯨꯡ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩ ꯑꯗꯨꯒꯤ ꯃꯐꯝꯁꯤꯗ ꯄꯣꯜꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯌꯥꯝꯅ ꯅꯤꯡꯉꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟ ꯑꯃꯒꯤ ꯀꯥ ꯑꯃꯗ ꯐꯖꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯇꯥꯔꯒ ꯂꯩꯕ ꯄꯥꯡꯒꯜ ꯅꯠꯇꯦ ꯊꯕꯛ ꯁꯨꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯀꯔꯥꯏꯗ ꯎꯕ ꯐꯪꯉꯤ ꯐꯤꯂꯤꯞꯄꯤꯌꯥ ꯄꯟꯗꯨꯞ 2 ꯄꯗ 16 ꯀꯣꯂꯣꯁꯦ ꯄꯟꯗꯨꯞ 1 ꯄꯗ 28 ꯀꯣꯂꯣꯁꯦ ꯄꯟꯗꯨꯞ 2 ꯄꯗ 12 ꯑꯍꯥꯟꯕ ꯊꯦꯁꯂꯣꯅꯤꯌꯥ ꯄꯟꯗꯨꯞ 1 ꯄꯗ 5 ꯑꯅꯤꯁꯨꯕ ꯊꯦꯁꯂꯣꯅꯤꯌꯥ ꯄꯟꯗꯨꯞ 1 ꯄꯗ 11 ꯑꯗꯨꯒ ꯖꯥꯀꯣꯕ ꯄꯟꯗꯨꯞ 1 ꯄꯗ 9 ꯑꯗꯨꯕꯨ ꯏꯅꯛ ꯅꯛꯅ ꯐꯤꯂꯤꯞꯄꯤꯌꯥ ꯄꯟꯗꯨꯞ 2 ꯄꯗ 16 ꯀꯔꯤ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯄꯦꯟꯕꯒꯤꯗꯃꯛ ꯇꯧꯅꯤꯡꯅꯕ ꯑꯃꯁꯨꯡ ꯊꯕꯛ ꯇꯧꯅꯅꯕꯒꯤ ꯅꯈꯣꯏꯒꯤ ꯅꯨꯡꯗ ꯊꯕꯛ ꯇꯧꯕꯤꯕ ꯏꯁꯣꯔꯅꯤ So thajaba khudingmakta ibungo mahaki thabak subibadu subi ibungo mahak thabak suri kayam kanna atan mai khoigumna nate thabak khara tawde haraga han adugumai thabak kusu nate no ibungo mahak thabak kanna suri kayam kanna suri aikhoina khanbagi wangmada aikhoina ngambagi wangmada ibungo mahana thabak suri aduna maike amamda Christian oiba taragadi hongpham thoe karigidamakta ꯊꯕꯛ ꯁꯨꯔꯤ ꯏꯁꯣꯔꯅ ꯀꯔꯝ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯀꯔꯤ ꯑꯀꯟꯕ ꯄꯥꯡꯒꯜꯒꯤ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯁꯨꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯟꯕ ꯄꯥꯡꯒꯜꯅ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯅꯠꯇꯕ ꯄꯣꯜ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯁꯤꯟꯗꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯕ ꯄꯣꯜꯁꯦ ꯌꯥꯝꯅ ꯑꯐꯕ ꯑꯗꯨꯒ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯄꯥꯁꯇꯔ ꯑꯃꯅꯤ ꯑꯗꯨꯗꯤ
ꯑꯩꯈꯣꯏꯒ ꯏꯁꯣꯔ ꯌꯥꯝꯅ ꯀꯜꯂꯤ ꯑꯁ ꯃꯥ ꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ ꯄꯥꯡꯒꯜꯁꯤꯗꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯄꯥꯡꯒꯜ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯣꯜꯅ ꯀꯔꯤ ꯅꯣ ꯀꯌꯥꯝ ꯀꯜꯂꯤ ꯅꯈꯣꯏ ꯈꯪꯗꯕ ꯅꯠꯇꯦ ꯅꯈꯣꯏ ꯈꯪꯉꯤ you need to be reminded 그러면 하이 또인 아들이 마음나 받아 군대나 군을 파고 떠오르시 Saya hang hai kibdu kan ibung magi panggal du ma ki leisem bada amasung hang na sem kraba khuding mak sing asibu pai duna asibu yengsen duna asibu yok thakal tham bada ma ki panggal adu ubu phangi adu asigi panggal asidagi hena kan ba panggal ma ku urakani hai badu ana wal ma buga tamda ekun ubu phangi adu hai badu kan ubu phangi Krista da ubu phangi adu hai badu kan mana ku ubu phangi ahan bada de ibung ma ki panggal adu ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯡꯗ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯔꯤꯕ ꯉꯁꯤ ꯃꯁꯨ ꯊꯕꯛ ꯁꯨꯔꯤꯕ 이bungo mahaki ꯏꯁꯣꯔꯒꯤ ꯑꯀꯟꯕ ꯄꯥꯡꯒꯜ ꯑꯩꯈꯣꯏꯅ ꯀꯔꯥꯏꯗ ꯎꯕ ꯐꯪꯉꯤ ꯄꯗꯀꯨꯟ ꯑꯍꯥꯟꯕꯗꯗꯤ in Christ's resurrection mahakna padakungi ahanba tangkatu yengsi mahakna Kristabu asibasinggi maraktagi hingathanbiba in Christ's resurrection Ibungo mahana karisu larem dabadagi lehelak ba taibang pa adu siraba amhi handa gi panggal nang sung wakal tokro kaya nyalong ni sigi panggal taibang pa na ikraba mipung khuding ma ki mi oi billion mayam asigi makhoi khwaidagi kan ba panggal mayam do loina mak pusilak lag asigi panggal gi mang thamboi batar su asiba singda pusu ngamo adubu ibungo mahak se kyagi matik kan bano ibungo mahak se kyagi matik panggang bano haibadu mahak yamlo hakda ngar pa macha nupa Jesu Christ aduna aikhogi pap kidamak ta lakpiraga hingbiraga aikhogi mahuta aikhogi mafam na sibiba matam aduda aduga siba aduda mahakpu ningai dana lehan manatana siba aduda mahak loisanan manatana siba aduda mahak wari loihan manatana siba aduda ki humni suba numita asiba bu joy dana hingadhan aduda mahak pangal adu utle adu oiba taragdi mahaki panggal se kyagi matikan mana asigi wakhal asigi idea se nang sing nang amasung aigi punsida thengadaba nate nang amasung aigi punsida jo asigi panggal se koi thengare adugi panggal dagi pangna ekhoi mafam Christian mon lairus adune mahangna pandup ani da kari harakani pandup ani gi pada manga da aikhoina papta siduna lenge makta aikoi bu Christ glona na hingat hanbire thaujangi mapana khoi bu kanbire so now asigi panggal se Christ bu hingat hanbi Kibadu ekon ubo pange adu ga hai bas nang amasung ai aran khom na ubo pange see ai koi khang da bana te see koi khang adu kari gum matam da ekoi pap adu mar mor asi pangal se Krishna ta boin lo adu bichina sung ekoi na khang da badi Jesu Christ bu hingat hanbi ba pangal adu na nang ai hingan ma khaktang na tana asigi pangal asi ekoi gi nung na su lai ba pangal mane so ibungo mahak na Christ bu hingat hanbiram da boy batar gadi eoi asa like Christianity like there is no Christianity without resurrection there is no hope without resurrection asa karim na ibungo mahaki panggal duna Christ bu hingat hanbiba asi ekhogi ifam da utpagi mapana asigi panggal si ekhoin ubu phange asigi panggal si mapana Christ su hingat le aduga asigi panggal si ekhogi nungda leiba maramna ai sirasu hingani ekhoi sirasu hingani Jesu Christ na mahaki matik magi hakchang da hingat lakpa adugum na nongman chaw na nang ai singakani adugi asa adu asigi panggal si ekhoda pisu na asigi panggal si aikoi nung lai panggal se cham panggal ate adu hai ibungo maha Jesu Christ bu isor na hingat hanbi matam aduda mahang utliba panggal se kari no ibungo mangonda punsile ibungo maha atu punsige haurak phang adu khaktang sunatana kadawe ani subada karai u phange atopa mafam amadadi padakunni makha tarak pada mahakpu sargagi mafamsingda mahaki yet thangba nakanda phaman bibe matamda pangal adu mahan Christ utpir number 2 in Christ's reign
Kristana panmada higher pangal se uba pang adu akoina Krista bu hingat pagi pangal adu da mahagi kan magi pangal adu kya gi mate kan mano hai bo oi pata gi ni oi ba aikoi gi mafam da khwai de gi kan ma pangal ase karino siba adu gi siba siba mai thi bi ma pangal kari ma ta laite paisa ne yaro izzat ne yaro lan thum ne yaro mi singi kai khum badu ne yaro sampati kayam leibno adu ne yaro mi khudi mag loini mag sini ina khon boy gara khunda boy gara adu Chris ne hingat pa mata masida karin hai bese ut liba pangal se hai asiba adu mai thiba piba ngamba isor gi pangal adu gi pangal du ni ai khoi leibes adu ga kare hai pol na mafam amana de ai khoi gi aroi be yek na bane adu hai ba aroi be yek na ba se ibungo mahak na manghan gani adu ka asiba du manghan gani adu na Krista bu hingat pamatan upiba pangal asisu ibungo mahak pu kare hai gani mingthol singi mathakta adu ga mapa gi yet thang ma phaman ba in Christ reign ai khona khanga do ba se kaino Christ is not eternally alive, but he is also eternally reigning. Ibungo mahanga se lomra ni hingba kaptang nate hai ru pangal se Jesus Christ hinga han bi ka lomra na adu de loide adu di just horok pa ngai ri tangkak mari gi ahan ma tangkak ne mahag hingat laga lotion de Christ adu lomra hingat ba katang nate isor gi pangal adu gi mapal na Krista hinga kraba Krista lomra den hingla ba Krista adu lomra den su mahag pale. He reigns. Adu Muhammad sida hai se karam mafam da kanai dano mahang na pali bese mak busargi mapam singda mahaki yet isorgi yet hangba nakan na man mi matam da pangal adu mahang na Krista da urpir na Krista lone mga ne pangal kudi mga uli basing se man ni hingat kiba adu Krista ni adu ga pali ba asisu Krista ni adu ga ai khona pakko jaba singi damak padu ani pa kuntra mari de kuntra me phawda kari hai ibungo mahak adu sikhra matunda hingale kari God made him both Lord and Christ hai badi isorna Krista adu Krista amasung Prabhu oihan bire adu ibungo mahak ne hingat pa matam na se now sibido ko tang hingat hala kan thamba ka tang te adu mahak se kari no ming singi mathak te khwadi gi chawpa ming adu mahak ma ki yet thang da pham ba gi adu gum pangal adu ibung mahak na Krista bu palhan ba matam da kra da mahak na palise serving hom sing ai khoi ning sing se pandu ama ai khoi na park matam da chapter 1 verse 3 dagi na verse 14 ho park matam da karai da ko thawai oi bor sing phangkhri da sargagi mafam sing da adu ga sargagi mafam sing da palise kanano Krista adu oi ba taraga di pangal amatana ibung mana khoi pina bikraba bor khoding mak sing ase mahang da kari mat leite aduna ibung mahang na pan ba hinga pakatan ibung mahang na pan ba sine thajaba nang ai gi punsi da amasung ai khoi da isor na pine bi ba thawai ge ba bor sigi matang aduga maroi ai khoi aran khubam ma sigi matang da ai khoi thamoi da tangdu leita ba am ibung mahang na pine bi assurance ma pi adu de kaino sargim hom da pan le ka no Krista sargim hom da pi bi sine kari thawai ge ba bor sing adu ba ta gi ibung mahang na pan boy ba ta gi aduga pal sine kana ga na isor la kana isor ge ye thang ba adu ba ta gi asigi pangal di wang lakado kana amata leite maramna aikoi gi aran khubam soidre thawai gi ebe borsing aikoi gi oire aduga ibungo mahaki nungsiba adudagi aikoi bi khaidok pangamba kana amata leite kana amata leiro aduna tra Paul na Romeo pan nipan haibe kana na kai Christ di khaidok man phumadu taibang pan bagi oi ba so du sargagi oi ba so lonang pus taibang pan mana kari chak tang ba phi leita ba kabak thang ko aduga ate sing aduga somna kari sargadu sing oirakadu ba sing oirakat oiribun oirba so oirakadu bun oirba so now sarga amasung taibang pa amasung sarga asigi marakta leiba kari amatana aikoi bu Krista gi nungsiba adu aikoi aran khubam adu gi aikoi bu munba ngamdabagi maramde lomba naidana hinglaba Krista adu sargi mafamda lomba naidana pale
adunani adunani adu ibungo mahakna ningthau ama oina paliba asi mahakna reign tawriba asi thajaba nang aigi asane aikoina taibang panba sida awaba nangbo oiba taragasu awaba khangbo oiba taragasu aikoigi asa sarkar nate aikoigi asa राजनीतिक संस्थान नते अखोगी आशा अखोई इसाद नते अखोगी आशा पैसाद नते अखोगी आशा मीसिंग इज्जत तो नते मरम हार गुंग मांग बनाए लोई बनाए राजनीति वाला सिंसु करे हागनी राजनीतिक संस्थान सिंसु ngahak regularmani amuk chakkhigani sarkar amana pangani tongan ba ma lakani aina pamba sarkar palamani aina pamdaba amanung palakani adu mathat amanung palakani khuding maksing homan na ini bangaktane izzat kayam kuin leidin izzat paisa kayam kuin no koi khudin leidi paisa sibid lor akogi asa akogi icha sing nate अखोगी आशा अखोगी इमा इपा नते अखोगी आशा अखोगी कैरोई लेकाय नते अखोगी आशा दो कना निंगथौ ओइना लोम्बा नाइदना पालिबा महाक अदु खतन अखोगी आशा ने अदु नहा की आशा निंगथौ ओइना पालिबा कृष्ण नहा की आशा काय नहा की आशा Ibu mak pu hingga Krista hingga han biba, amasung Krista bu palhan biba. Aud ibu mahaki panggal akhoi nunggal layer ba du uhalle. Ahum subda krai du ubu pangi. Agur pada kun mathoi amasung kun mathoi dagini kuni thoi haraku du paab matamna. We see this power in Christ's rule. Krista na wayan matam. Kaya hai ibungo mahag Jesus Christ adu mapaso ye thamda pale kumathoi angam athau matik leibasing pangal amasung mapu oiba pumnamaki mathakta aduga haujiki juk asidata natana lakadaba matamdasu har basi jagada Peter O'Brien ko bunupam khagna मागे कमेंटरी दे सुमान हाय यीशु क्रिस्ट ना वायन म ओंगसे इचम चमना आइखोना ताइबंग पान दे उरिबा प्रेसिडेंट अमना नत्रगना ताइबंग पान दे निंगथौ अमना पान अदुगुम मपान नत्ते करे हम मागना पांगल खुनिमा क्रिस्तगी पांगल अदुदगी सोनबा खक नत्ते अदु क्रिस्तगी मखाने सी इबुंगो मागी पांगल क्रिस्तगी पांगल अदुगा ताइबंग पान लेख्रबा अमसुंग करी हागनी सैतानगी पांगल खुदिंगमक्सिंग ओरबसु अदुगा फत्तब सरकारगी फत्तब मीसिंगी अदुगा फत्तब मयामगी ओइबा पांगल खुदिंगमक्सिंग अदु इबुंगो माकी क्रिस्तगी पांगलगी मांगल लोइनमक सोले अदुबु सोनमा खक्तंग नते मखोइसे क्रिस्तगी पांगलदुगी मखादले हाइबदि क्रिस्तगी अयाबा यावदना कना अमतना करी अमतना तौबंगमोय करेम तौबंग इबुंगो मागी पांगल असना क्रिस्त अदु क्यागी मति वांग थांगे याबदम मस्ते कोई उबा फंग अखोय कयो लेकान जेसु क्रिस्त कनानो खंगदे ईश्वरबु खंगद्रिबा मीसिंगना जेसु क्रिस्त कनानो मै फजना खंगदे लेकाइसना करी हागनी मादी कनो इंग्रजीगी इंग्लिशिंगी लाइनी मादी चिंगी लमगी लाइनी मादी करी हागनी अतोप लमगी मिरमगी ईश्वरनी मादी मिरमगी लाइनी नते नते मफम असने पोलना हाइजे कनो असिगी ईश्वर जेसु क्रिस्त करम जेसु क्रिस्त मपा ईश्वर हाइबा जेसु क्रिस्त कनानो असिगी जेसु क्रिस्त से असिगी जेसु क्रिस्त कनानो असी इचम चंबा अखोइना उबा अदुगुम्बा नते अखोइना उबा मी ngasi लामा हयेंग चतखिबा ngasi हिंगमा हयेंग सिखिबा अदुगुम्बा मी नते इचिलनाव सिंग असिगी जिसु क्रिस्ट से पांगल सिंगी मथकता पांगनबा पांगल खुनिमक मागी मखादा लैबा निंगथौ सिंगी निंगथौ प्रभु सिंगी प्रभु ईश्वर मतिक लैबा वांगथोइबा माकी पांगलगी मखादा खुनिमक सिंग तौबा मागी अनिंगबा यावदना कनामना करियम तौबा ngamdaba मतिक लैबा ईश्वर ने अदुने जिसु क्रिस्ट अदुने nangam sangi Krista. Kanang tang mana pali se ming kuing maki mathakta
kanagi mathakta tawang manipum khoi maki mathakta kanagi mathakta angam mathau matik lebasing panggal amasung mapu ai pum maki mathakta oisanu kansanu saitangi panggal khuding mak sing laksunu sathi sathi panggal khuding mak kristagi panggal gi mang da khuding mak thunam bagum ngaktani asin nang amasung ai kiningai kai lebagi chil nausing kanai dunu nang amasung ai ne ki gi do bagi maram karamba mioi bagi panggal no aikoi na kigadori base ibungo ma ki krista gi panggal isor gi panggal adu aikoi gi damak ta amasung panggal lab ibungo ma na palagi matamda kanana nang amasung ai na kigadowa cha kangbra kabak thangla jail la ikai phiru khangudura khuding mak sing adu mi sing na aikoi bu han thane yang magi mi sing na aikoi bu izzat manghan bagi orbasu samu ma khong phrit khonga amat yaw na phi amata thong dana masi krista gi tungin bagi ma haina samu ma khong na pulak ikai khumna ba khoi masing oiba ta ga adu gi ikai bagi panggal adu di ibungo ma ke krista gi panggal gi mang na kari sunate kana gi panggal na ngai ana ki ga bai kanagi panggal kari gida mak na Christian or ekon song da bagi mara tabang pandal leba panggal khuding mak ki mathak ta pan ba amasung hai ba panggal khuding mak sing da ma ki panggal gi aya ba yaw na pangthok pangam da ba panggal da nang amasung ai gida mak ta le adugi Chris aduna pali aduna Jesus Christ na kare mathi pan ko ni pan na sarga amasung prithibhi gi matik khuding mak aingon da pinavir aduna chatuna jan khuding bu sebok sem Jesus Christ icham cham na hai banate now khwaidagi panggal leiba pangal khuding mangon gi sonba hakna tana magi makha leiba pangal adu aikhogi damak lari adu haiba pangal adu aikhogi nungda leiri haina aikhogi mayok ta mina lana thabak toro oi hainingai leite torakani ot panaiba lakani mi sina thina ngangadara ngangani mi sina aikhogi yum munkhibi ya aikoi nupi sing aikoi ichajing hatokhibi ya hatokhibi ya mi sing aikoi jail namsing bi namjen bi ya khuding mak sing oi bitar se khuding mak Jesus Christ gi authority ma ki pangal gi makha da ngaktane karigumba ngasi mafam se gospel community church se aikoi shor khurming matamda atoba mi kangbo ma la ka khuding phuraga ne laga aduga jail da namsin na ba lak oi bitar ga adu Ishwarna Jesus Christ na thokhan amane he is allowing it to us adu khona khangadabe makoina tharakpa khulpak makoina pirakpa chaitheng khuding maksing adu Christ gi wail gi makhadan adu ga makoina Christ khangnaga sikhi bore bhai adu Christ khangda boi bataragade Saipu pangliba ikaiba nangliba aikhodagi makon hena kiningai makhoben nungsi bam toy maramni lomba naidana hinglaga paliba amasung wayen toriba Christ Jesus nongma natraga nongma lakani Christian gi Jesus Christ line alone karigum aikhogi marakta Jesus Christ sa nomazing numita katang khurummaga yaba isor atay matamni hingma mong de hinga nomazing numita katang khurummaga na pelhan ba yaba themba yaba angang na mithai na pijira kanda adum haro honbe yaba adugum na khanba mi aikhogi mardia oiba taragadi nakhoi wakhal chang tobiu adugi pap tu dagi pungning hombi icham chamba isor na te ming khudingmak ki mathakta paleba ming ne adugu ningthau khudingmak mahak ki makhad lairibani adugu maham na pol na padakuma thoida angam mathau matik leiba sing pangal amasung mapu oiba pummak ki mathakta haina haiba sida tongan ba commentary iba sing na haiba pangal khudingmak sing ase phattaba lai aduga kari hagen tinu lai musing aduga hikap bekapa aduga jadu mantra khuding mak sing aduga iroina balai ba khuding mak sing adu oina haiba sing sulai adubu ekonomi formasi dum yang pamatam da pada kuni thoi da so kuni yang pamatam da de haiba khuding mak sing adu kari hagen haiba commentator sing adugi marakta Arnold E Clinton E Arnold hana haiba pang holi mahana haiba gi matu ina de haiba mahamas da kon uriba matik leiba sing pangal amasung mapu oiba amasung angam matau khuding mak sing ase
sengdaba aduga laikha tarba sargadu sing hai batare saitan sing sumai khongbunai sing khudimak sing adune hai na hai aduga hai ba si aikoina ari bolan na bada mung yeng boy batare ari ba walep na bada messianic psalm hai na hai ba kari hai gani thagat isai asida Jesus Christ ki matang da utpa Jesus Christ ki matang da hai ba thagat isai portion kharle hai ba sing adugi merak psalm 1:110 thagat isai cham ga tara si sune hai ba psalm thagat isai cham ga tara adu da Jesus Christ ki matang da kari hai yeng se psalm 1:10 Hai mas David kita thagat isai mana kari hai Jehovah na ai ibungo da hai ki ai gi khut yet thang ba da phamu ai ne ha ki yeng na basing mun ha ki khong ne phamu hen ba phau so asi hai ba si commentator sing kharna aduga bible tam bi mi sing kharne hai ba pandu Ephesians pandu amagi pada kun amazung kun ma thoi si puni ngak pi kun ma thoi amazung kun thoi si puni yang kuma tam da hai messianic psalm with fulfillment amo ni la solution number chama ga tara adu hai ko no ishwar kana mapa ishwar masana ba Jesus Christ nang ye thang da phamu aduga nang yek nang khong kha tham so adu bi sense yang poi ba da de hai ba khuding mak sing ase phat ta bagi pangal khuding mak sing adu na hai na ko pu adu khotong suna ta na pada kuni thai harap matum da su kari hai aduga pumna mak maha ki khuya da maha ki maka pon tham so ase pa ma akoina ningsing da was kari no Genesis 3:15 kaino nupi go maru aduna len adubu amasuma gi dhara adugi makok pop hanba net khai so adug imagery de akon mafam asida uba phang so tongan basing yeng bu oba tar ga su hiram amadi yam na mayek sing khoi padu kun ma thoi musum gun thoi gi horak pasida uba phange laikha tar ba sarga du sing or ba su saitan amasuma khongbunai sing or ba su phatta ba khuding mak sing or ba tar aduga tongan ma sarga du ki maong sing de leiba oba tar ga su fallen angel and fallen angel khuding mak sing leiba oba tar ga su adugi mathak ta Christian apa hai ba de kun masida yam na sing uba phang adun hoi amuk ngasai Ephesagi oba historical context makoi ni hingliba polna chethi asi iba matamda oram liba Ephesagi oba phibam du yeng oba tar ga di hai ba kari hai gani lai phatabasing mathak te Jesus Christ na pan bagi adugi pangal adu uhan ba asi yamna maru oi adu even hai ba adugi matung in yang po oi ba tar ga di hoi adu ekhoina khanmin na ba adu khangmin na biya ba pot amane adu hai ba asi chil announcing ibungo mahang na pali ba si krai do angam athau matik lei ba sing pangal amasung mapu oi ba pumna maki mathak tane kari mai khoi marakta amazing khoi da jadu mantra to biram gadra hika da ka pa to biram gadra ai bu mang thabak to biram gadra adu hai bu khudmo sing adu gi pangal gi mang Christian oi ba tar ga adu gi matang khang da ba adu ga mayek sing da sing am adu ai hak asina khoi da hai se hai ba awana sing aduna hika da ka po ai gira jadu mantra oi gira khuding mak sing ai khoi gi punsi da lak pe awa ba sing khoi punsi da lak pe adubu hai ba lai ba khudimo sing do ishwar gi pangal Jesus Christ gi pangal gi ayam ba yaw dune khoi gi punsi da tho adubu hai ba awa ba do ai khoi thung le hai duna Jesus Christ gi pangal se khoi na yam lai lo phode adun amaram da di ai khoi hai ba khudimo sing do kina ba gi kari hai gani tanja ama phau ai khoi lai pham thok te maram di lakning ba lakpo or ba su laining ba jadu mantra leibo or ba su thaning ba hika de ka pa tha boy ba tar ga su aduga mong khuding mak singi aikoina aikoi wakhal la ma phang mang ma phat ba khuding mak singi lai khuding mak sing adu timu lai ma na khoi marak ta leirak ni han hai boy ba tar ga su aikoi ki pham thok de am di Christiana hai ba sing sing ma ta pa le aikoi nung de le ibung ma ki pangal ibung ma ki thawai asina adugumba pangal sing adugi mathakta pal so aduna hoi kiringai hoi de aduga pon mafam sida hai bisi yings kana mana mafam sida hai bisi mana mi sing adugi matang da or pangal kuding sing adugi matang hai kre aduna pon asi iba matam
Ephesagi matamda nakhogi matamda singda khaktang adugi first or second century ahanba nachaga anichuba sadabdi gi matamda me Christian sing adugi matamda khaktang Jesus Christ na pan banate aduna musliman haibdis haujiki juk adu gare lakadaba matamdasu kanada ming tholaba pumnamakgi hena chahonbe Jesus Christ na paliba si lom na matam pawgin aduga mahang na paliba si ning thawen prabhu singi prabhu wan aduga mahang na pan ba si matam na phajil laga leite adu mahang na paliba si lom na matam pawgin ngasi hayeng amsung lom na dana akhoi ji kunmathan suba satabi 21st century din leise 50 century oigera 100 century oigera Jesus Christ na pale amasung maha wail maram adugi haibu khuding mak sing so ekoni bungo mahak na mahagi pangla adugi matang na koni uba phangi so haibu sin nang amasung egi thamoi da karin haibu se khemjeli bise karin Jesus Christ na matipal kuni pan hairam ba yengo taibang pan loi driba phawa aina koi ga itatan loina lai mahaki wasak adu kaide mahak na pan badu taibang pan sida asidan de haujiki juk karam bajuk taibang pan bagi juk lakadu bajuk karam bajuk sargadasu lomana de mata badu su krista pan ni aduga nomai pawde bangon laikra ba khudi mahak loina pan ni ga that's it mari shuda kai upapang Kaya upang isori panggal adu pada kun gani thoi gilos lapuk adu kulung doi adu pumnamak ki makok oina ba Christ we sing the pibir sing badu mahagi hakchang pumnamak ithal thalan biba mahaki mapung phaba aduni na wakhal khala ge yengse ishor na Jesus Christ hingat hanbire Jesus Christ adu pale aduga palaba Christ mahak namu wayel tawre aduga mahak wal tawre kanagi mathakta pangal khuding ma ki mathakta sargagi amasung taibang pan bagi pangal khuding ma ki mathakta Jesus Christ na ningthau oina prabhu oina mahak pal magi pangal gulna aduga hairiba Christ adu karai ishor na pi singlupta see asigi pada kun gani thoi gi losila pagi dagina kul humdoi phawba asigi matang se ishorgi pangal duna Christ bu singlup ki makok ama oihanba asida singlup ki amasung Christ ani gi marakta laiba aduki matik nangnaba mari adu polam phum asida koida ubu pame ibungo mahak na sasan tawri ibungo mahak na wayeli ibungo mahak pale adu ibungo mahak ki pale bido karai dagi ubo phangani singlup ki mapal na singlup tagi so now Christ is reigning above all through his church adu na kaino ibungo mahak na pale ba khuding mak sing ibungo mahak na wayeli ba khuding mak sing it is all for the good of his church magi singlup ki phalna ba magi singlup ki kanana ba magi singlup ki aphaba adu waina bagi ngakani adu ki relation dun mafam asda ekhoina uba phangmase adu ibungo mahak na Christana mahak ki ningthau leibak adu taibang pan ba da mahak na hogdokraba mahak na lakpai mapan hogdokraba mahak ki taibang pan ba asida mahak ki ningthau leibak adu Christana haujik su sagatli adu ga mahak na karamai na sagatli jati amata mahak na sizinade adu ga kari hai sarkar amata mahak na sizinade adu ga mirabik sangsan amata mahak sizinade ishor Christ ibungo mahak na taibang pan ba mahak ki ningthau leibak adu mahak ki singlup ki mapal na sagatli so Christ is sovereignly building his kingdom through his church. Ado ibung mahak na singlup ki makok oina pipi bada akhoi na ubu phangmas. Aduga isor na mapa isor masana ba Krista asibu taibang pan khuding ki mangde wang na thangat pi ba khuding mak sing asisu ayang hajakra ba dum singlup ki damak tane sing so now church is the ultimate plan for God.
singlup ase ibungo mahaki matik mayai aduna taibang pan ba se sen thung kananabagidamakta atma wapaw sandokpagi mapalna sen thung kananabagidamakta ibungo mahaki khwaidagi maru oiba grand plan adu mahaki singlup ase. It's none. Jati amatanate, miyoi amatanate, adubu mahaki singlup. Adu hai boy sa kuno Jesus Christ na hinglingi matam na matipandu taraga taruk ta akona ubang Jesus Christ na kare ai na ai gi singlup haugani. Aduga noroki thong amatana madugi mayok ta lakpang mo. How could Jesus say it? Jesus Christ adu karma in hai bangam because he is alive, he is reigning, he is ruling. Maramdi hingat kraba Krista adu pangal leina wayenduna pali karamba matam adu phawba haujike jukta so duga lakado bu jukta so aduna haujike jukta singlup mahak sagatli adu harba singlup sing asi mang adum sagat kani mi sing awaba se theng mayam pire basu persecution mayam lagabasu Christian mayam halabasu missionary mayam halabasu pastor mayam halabasu church mayam namthana hotna basu ibungo mahak na mahaki singlup sagat kani ibungo mahak na mahaki singlup sagatli maramdi singlup ki makok oiriba Krista adu hingat kraba ningthau oina paliba adu ku wailiba prabhu ne. Christ will build his church, for Christ, the head of the church, is a resurrected, reigning and ruling Lord. Aduna kiningai oida ikoida. Hai singlup adu local church mi yam mi manga khatong be mi tara khatong be mi akoina khangda ba mafam da sing su obi ai khuding mak sing the Christian makok oina pali adu akoina khangda ba bas ati karem tanat. So adu ba ta ga di Christian singlup ta palaba adu ga ibungo mahana tor ba thaba khuding mak sing singlup ki mapal na ma ki mati mal singlup ki mapal uthok do ba adu ga maha ki khwadagi achauba thausil ma ki khwadagi achauba grand plan adu singlup oiba ta ga di ibungo ma ki singlup ta yaw phangkra nang amasung ai kya gi ngai phakra mi sing adu ga hai ba khuding mak sing se now say Christian singlup sagadli adu ga kare hagni victory is ours. Aikoi mai su pakane. Alu pada kulum noida. Jesus Christ samsung singlup ani mark le ba nungsi na bagi aduga nakna bagi mari do kon upang. Kari hai singlup karma na define tawi mafumasa. Mahaki hakchang. Christ's body. Aduga kari mahaki fullness. Mahaki mapung phab. Ithal than be mahaki mapung phab. Asina na maram orakani aikoina isorgi singlup line lo da bagmar. Asina maram oragani singlup macha habdi local church amada Christian oiba taragadi habdi nungsibaglana maduda commitment ama pibagloina na ithau yana aduga kari hagani thaudang phana singlup aduda laigado bagi maram. Maramni ibungo mahaki hakchang oiba singlup masi mahaki hakchang oiba taragadi adu kariguma nang amasung aina Krista lining ba oiba taragadi singlup adu yawba darkar le. Ibungo mahaki singlup ta local church say yawba asi submit oba asi it's how we abide in Christ. We abide in Christ by abiding in his body, his church. Aduna Christian oraga aikoi marak tasu karigum aikoi marak da hojik phawba singlup amagi makha da laitaba adu Christian ni hani di lai khram mi sing leb oiba targi na khoi wakhal khasan jani sing matang Christ gi ningthi jaba Christ da gi bor amasung Christ gi phajaba khuding mak sing adu uning labade ibungo ma ki singlup lum lobi ibungo ma ki singlup tayang lobi gan aduna mathangi nongmai ngak matam da handak ti ngasi chalorogi hain adu wakhal lu khandi mangda singlup masi Christ gi hakchang ni amasung maha ki mapung phabaduni haiba wakhal se adu madong gi wakhal nang ngai wakhal da kansi man asi wakhal se leiba oiba targadi how in what sense karmaina singlup se Christ gi mapung phaba orino maram ni singlup masi ibung mang thalan his presence
aduna kari haigani amaramdadi ibungom Kristagi hakchang kariguma singmasi Kristagi hakchang amasung Kristagi mapung phaba adu oiba taragadi ekoi akoiba leriba Kristabu khangriba misingna singlubasig mapana Christ udakar aduna to lona the Greek church is a display of God's glory singlub asi isorgi matik mangalgi kari haigani mingsel amani how is that possible? Because church is a body of Christ. Singlub ase Christagi hakchang ne amma aduga pumna mak ithal thal hanbiba mahaki mapung phaba adani aduna chila naw singlub lum yang na lophade singlub lum na lobi aduga singlub aduda katang yaw bu katang singlub adugi makha pon hingba darkar le aduna masigi mafam efesa bantu amagi pada taragam pandai kulhundoi phauba asida Isorgi pangal, karma pangal, mahak makki pangal, adu thajaba ikhoile, adu haim pangal kuimang sing si Christ da u pangi maru oina, Christ bu isorna thangat piba karam haina, ma bu hingat han biba, adu ga mahak pu palhan biba, adu ga mahak wild to hon biba, adu iroi loi beda, singlup ta mahak makok amo oina pina biba sigma pana. Adu oi beta gadi. Hai riba pangal adu nang amasung aingon da lei. Isor wa na ain haben na Howzik sulari, tabakan suri. Aduga hai basi Yesus Kristus bukan bibi mapum sung Prabhu ina thaja kraba mipum kuding makta asengbamok oithok magani. Adu oi batagadi. Asik pangal sa ekhoi da leibo oi batagadi. Nangon leibo oi batagadi. Nangon leibo oi batagadi. Christian oi batagadi. Asengbagi punsida isorbu nungsibada aduga Singlupu nungsibada aduga Kristagidamakti hingbada Sargagidamakti hingbada chawkhat pham thoi chawkhat ta be yaro marandi asibabu hingat hanba khatna tana pan hanba khatna tana wayen bagi adhigar piba aduga haiba khuimak sing singluki makok wana amu pibiba pangal adumak aikhoida leibo oiba targadi oiningba oisun makal khuimaki pap oiningba oisun aikhoida leiba aikoi ason masing Kristagi pangal adugi mapalna isorgi pangal adugi mapalna aikhoi adubu ngamgani aduna aikhoigi marakta apa sama tahu na bhang ngamoi ni dudi ai sma dum poglab adu hai pham thokte hai do mani marang de kari gum ai khoi punsna leke da ka do ahong basing apa khuding mak sing ase mi be koi banang gi pangal dun oi bata gi hoi adu hai be adu nangam sung ai no hong ga do ba nangam sung ai na aseng wi pun chaw ga do ba nangam sung ai na pap ka lan theng ga do ba nangam sung ai na isobu pel ma punsna hingna na ba gi da mak ta honna ba da darkar ri ba pangal amasung pine bi ri ba pangal ase nangai pangal ate du isor maki pangal karma pangal amukana Christ ba asibade hinga halaga pal halaga adu wayen hanba gi adhikar pi ba adu gi pangal adu adu pangal nangai da lei ba oi ba tar ga de ai khoi hong pam thok ta bra ai khoi sing mi pun jaw ko pam thok ta bra Jangan saya koi marak tongan makal gi pap sing ga sagon aduna adu hai bu struggle to aduna lan thang aduna le mi sing yob oi bata ga de asi nang amasung ai asi adom gi da makta thaugat wa hai ne isorgi pangal na ki ning dale pap adagi na sung ning khata ne nan isorgi pangal nang de isorgi pangal adu ai ngon dale ai hoi asom sing adu wakhal kan se adun thaja amma oiba targadi aikoi gi pap adu aikoi samai lega sungen chelo do adu pap adu theng lega do bane isor gi mamang ne bukot ka do bane prabhu so aingon da asigi asomasle asi nangi wahaine yade haibadi khange prabhu so aina ki mi singbu phajana nungsibam prabhu so na ki mi sing man ai wakal apaba khan mangam de prabhu so aingon da aseng bai pun da chakhotning da bagi kari haigani nungnang ba ngon le prabhu khuning mak sing ase prabhu nangi thawai do ai gi nungda le adu thabakan so bi ai bu mateng pangbi adu gumbagi prathana gi paukhum isor na soidana paukhum dingini maram de mamas de ui adu gi damak ne pon toriba prathana ase hika be kapa lai phataba sing adu gi mathata khatang pan bu khan na bu gi damak na te adubu pap adubu taudaba ngambagi pangal asu pibiba ngamne adu na bagi damak tane marbi Jesu Kristana asibu mai thiduna hingat matanda mahak na mai thiba pikhibu asiba khakna te adubu pap adubu sune aduga pap ke to mon adubu sune
adugi pangal adugi mapalna aikhoi asengbagi punsida hingpham thoke aikhoi punsi chang yengpham thoke aduga adugi mapalna aikhoi Kristagi matik mangal adu chakot hanpham thoke nang ishorgi pangal de khoi le ishorgi pangal du thajaba mipum khuding makta le adun chel now sing press on aikhoi gi nungda asibi thawai amasung papki mamudu leiba maramna aikhoi kanbibi phang aikhoi dharma chenbo ri Jesus Christ bu thajabagi mapalna aikhoi gi pap khudimok sing kopikra sarga aikhoi damak to oire adu aikhoi ibung mang asengbasing kobire haina haiba oiba targis nungti numit khudingma ki pap na aikhoi gi thonggi thamoi gi thongna dum yerakani yeidaba yaroi yerakani kanbibi phang le haina pap na amuk hana aingon landar leite ithanda phone pai ba matam ithanta internet pai ba matam ai nupi gi matam loina ba matam da atopa nupi uba matam da atopa nupa uba matam da pap na soidna aikhoi gi thamoi da thong adum thilakani adu apa pau desine ishorna aikhoi gi nungda thabak subiraga leiba pangal asig mapana haiba thong thilakpa du hangdana ba pangal aikhoi da asigi pangal han aikhoi da leiramne handi aikhoi thong thindinga thong hangba kangbu ngakani pap da adubu pap na thong thilak labasu ishorgi pangal asigi mapalna thong du adu hangna bagi pangal nangam sung ai dale pap ta mai hai ba ngamna bagi pangal de khoi dale ibung hangna pinabe adu nangam sung asing gi pu na ko dum no there is no 0% in spiritual life Christian or a spiritual level 0 oi pam sung thok de man di hing krab khuding mak chat pan traga cham na so hon ba amadi tawina upam to no ani so de aikhoi prathana adu asung hen ga to haibadi karomda aikhoi thamoi mi panghan bagi pan aikhoi gi nungda lai isor gi pangal asi hen hon bi thawai asi man hak na ai gi nungda thabak subiri ba akan ma pangal asi aiha pu hen khanghan bi aiha pu hen uhan bi adu asi gi maram di adu gi pangal adu gi ma pan aikhoi na pap thena ga dori ba adu aikhoi gi lan asi su hakchang pan ba I tong pan ba ga natte thawai gani sadong pan da basingani aikhoi hakchang gi apamba hakchang gi aningba hakchang gi napal hakchang gi kalakpa hakchang gi mihauba khuding mak sing adu ko lan sona gadru bese adu ko hai ba sigi damak te gym chatuna ka su odoi masculine body dino ka su othoya sida only by the power of God Ishorgi pangal asi khaki mapana haiba pap sing adu ko lan thekna bangam gani Ishorgi pangal asi khaktang gi mapana isana isabu yazdaba gi punsi da hingmanga muni Ishorgi pangal asi khaktang gi mapana aikhoi isana isagi cross nung kinumi khimma gi pu bangam gani Ishorgi pangal asi khaki mapana ai gi thajaba gi damak tor wapau snowpu gi damak imana basing na thalo ki boi batar su penthok gi punsi adu de hingbangam gani Ishorgi pangal khaktang gi mapana aduna asi gi damak aikhoi prathana hen na tause aikhoi prathana prabhu ai gi thabak pinabi prabhu ai gi chijak pinabi prabhu ai gi nupi phalhan bi prabhu ai gi ana baje phan bi prabhu ai bu asok padagi kan bi prabhu ai bu nungai tuma mi prabhu nungasi numi ki damak thagacheri prabhu chak asi damak thagacheri prabhu ai charai halan bi gano aikhoi prathana adu mak to oiba targadi it's time for us to change that kind of prayer adu khaktang na te chil now sing adu dagi he na wangba adu dagi he na phaba adu ga sarge su mana mang na prathana se prathana se taibang pan bagi oi loi banai ba sing asi ta khatang yengum se maramdi aikhoi sargi nakrik sing ne aduna sargi da su mang oi do ba adu mapam se de Christ ga matik mangal cha hon ba asigi pangal asigi maramdi he na khangna na bagi da mat praha dos maramdi khala geng se aikhoi da kari gum ba tho da haiba thok pa matam haiba tho haiba thok pa gi pangal aikhoi da le haiba ko khang oi ba da aikhoi ka doni chama papu mai thi ba pi khra asibu mai thi ba pe khrab ishori pangal nang amasung ai da lehan hai bo batar ga ai khoi thawai gi chakhona ba amasung asengwi punsi de chakhona ba gi da khona ma tam da tan ga dei se kana kample yo le asigi ma pa sa khoi khangani ni se kare singlup amoina Yesu Christ gi Great Commission ibungo mahaki yathang jar khrimu sebok senna ba apu wa pau sandok na bagi yathang adu chil naw sing aikhoi gi pangal na te taw ko doi bese Christ gi pangal sing ma khadan
Isorgi pangal asigi matakadani. So this encourages us, this admonishes us to carry out the Great Commission in the power of God, unashamed. Ikai ba matalaitana. Ninghan ba matalaitana. Ki ba matalaitana. Jail thajan kera thajan ko. Ai sampati khoi mo lau kera lau ko. And then Jesus Christ tung in ba matam dasu imai panai bu inthok pe kera inthok pe kari su kai de kayam ko ni inthok ka dino. Taibang pan da sibe lord Imai pan inthok matam da pau ki China adu da khudub lising he na mi bi chin pau sai thaba ngam da ba makai hen ba nungai ba duna sarga da ngai dum le mun sarga sa matam see so now ibu ma commission Jesus Christ commission da ibu ma ki pangal da ikai ba leidan aduna MacArthur na haiba amkhakle ma ki comment da kari hai aikoi kana amatana prabhu ishwar nangi apaba wa pa sa sanong na pangal aikoi da pibi hana prathana to wi ka su thodok de aikoi da maram adu ki pangal aikoi da le what we have to do is hawat laga opos no bo man adu ki pangal aikoi da le si pon prathana to se lei am ko na lei te ba potan ni ba nate lei ba pot adu hen mayek sing no gi da nokte amang haiba oba tangadi sana si phudong la hen phudong la adum mayek sing khalak ba du gumna Hai ba khoi de lei ba su khoi thajabagi changing amasu khoi thajabagi punchi da hen langkhatna na ba kidamak tani adu hai ba khudi mak sing ase kari da mak na khoi ikai roi da ba mandi Christian ikai ba leitana pap chen ma singi da mak sibi khre adu ko sibi khakta na mahak su hingat khre adu ko mahak pale adu ngasai hai na haji ki ba adu gumna aikoi na apaba wa pau gi mang khra thawai sing da apaba wa pau sunu pagim su mang khra thawai sing mu kan ba si singlu aikoi gi thaugal oipham thoe singlu amada yaupham thoe kari gi damak no haiba taragadi asi gi damak ta isorna singlu pu thambi bane aikoi na bible sing pa ba matam da taibang pan bas ibung ma gi matik mangana thal haiba sam sam da Isaiah pa taru pa matam da taibang pan bas ibung ma gi matik mangana thal haiba da khona ubu phange aduga lesson number chama gi yang khai khoi pa ba matam da jan khuding mang isorbu thaga na gi damak kau adu akhoi ubu phange adubu haiba khuding mak sing du kana gi mapal oi thokani singlu khaktang gi mapal adugo singlu putu le khra thajab akhoi amam gi mapal akhoi kayo le kai akhoi gi imung manung da aduga akhoi thabak mafam da akhoi restaurant sing da tohan adu isona pini tanja cham cham jaga sing da Christian to bi khra angak pa thabak aduga hai angak pa thabak akhoi ne khang da amanate akhoi gi punsi da isona to bi khra thabak adune Jesus Christ na mahang thawal adum to har matam da mark man manga gi pada amadagi na kun gi wari edu akhoi amuning sing ni se bhut mayam na bhut changa galai nupa kana amat na bhut ta thokposu ngam thaba yoling phanang phab oi ta su lon mak khadat laga mong pham marak leiraba adu gi nupa urau thar le raga le nupa adu Jesus Christ na lak matam na Jesus Christ na ma bhut ching adu gi ning kha thama pe mana kare prabhu ainang gi tung injarake Jesus Christ na kare imu manung da nang na sin na sing da Isora kari ang pathabak to bi khra bage hai ba nang haidok tuna lei adu mahang mahagi madu da nupa adu na sandok tuna lei Jesus Christ ge pa wa pa ching na so akhoi apa wa pa hai na sandok wa hai na hai ba akhoi na khang da por ma nate kari gu ma apa wa pa khang da boi ba ta ge na ha Christian oi da bagi man oi be Christian mun pa oi ba ta ge akhoi da lei da por ma da ha ge de se akhoi da lei ba por kaido bikran nang amasung agi damok the Christian aikoi Christian dung the kari oiramne aikoi Christian dung the aikoi gi pap na mar isori phangba matik chabu du kaino adu isor na magi nung se Christian gi mafam da aikoi gi damok the kari to bikre adu da aikoi na hoji Christian am oirase kari to gi pang no pungning hok dum mang thaji bagi pang na tra adu khoktene ko na sandok adu adu dane ibungo magi pangal ba adu ne for I am not ashamed of the gospel for it is the power of God unto salvation haina polam romi pan ma pa tra tra ta ba adu ge pa po nang ngam jung ai da loi na maglei adu haidok khak ki ma pan gimmicks natte program natte kari mata lai de pangal adu pangal kan isor kanano mioi ba kanano Christ kanano mioi ne sodi phangma matik cha bu kari or me du Jesus Christ gi mapana kari uhan de adu kar main thajar kari taroga ibung ma ki nung sibul among na phangani adu gi wapau aten ba acham ba wapau isam cham ba wapau angang amana phawa gyan ta ba ngam ba wapau adu ne ibung ma ki matik manga adu taibang pan ba sin ba thung adu re adu gi damak na sinu pu thambir adu gi damak na sinu nang amasung ai yahan bir ba gi mar te mar amata gi nate nomazing no mita wapau khara tar ga hallelujah amen har yum da han khara kan da adu lainam adu gi damak nate ta khara bu khuding mak singam sum maro ni
ꯃꯥꯡꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯤꯕꯁꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯇꯦꯡ ꯃꯉꯥꯜꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯄꯥꯡꯒꯜꯁꯤꯡ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕ ꯃꯐꯝ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯗꯕ ꯃꯤꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯥꯡꯅ ꯇꯥꯈ꯭ꯔꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯤꯈ꯭ꯔꯕ ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯈ꯭ꯔꯕ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯍꯤꯡꯒꯠꯍꯟꯕꯤꯈ꯭ꯔꯦ ꯏꯁꯣꯔꯅ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯋꯥꯌꯦꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯤꯡꯁꯤꯡ ꯃꯊꯛꯇ ꯃꯤꯡ ꯑꯣꯏꯅ ꯃꯤꯡꯁꯤꯡ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯡ ꯅꯤꯡꯊꯧꯁꯤꯡꯒꯤ ꯅꯤꯡꯊꯧ ꯄ꯭ꯔꯚꯨꯁꯤꯡꯒꯤ ꯄ꯭ꯔꯚꯨ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯄꯥꯜꯂꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯂꯧꯕ ꯂꯥꯛꯀꯅꯤ ꯇꯥꯏꯕꯪꯄꯥꯟ ꯋꯥꯌꯦꯜꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯅ ꯅꯍꯥꯛꯄꯨ ꯀꯧꯔꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯔꯨꯛ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯅꯪꯒꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯃꯍꯥꯛꯅ ꯆꯍꯤ 2,000ꯒꯤ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯕ ꯀꯟꯕꯤꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯤ ꯅꯪꯉꯣꯟꯗ ꯑꯣꯞꯁꯟ ꯑꯅꯤꯈꯛ ꯂꯩ You either kiss the Son or you die in hell. ꯑꯗꯨꯅꯦ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯍꯦꯛ ꯍꯥꯏꯖꯅꯤꯡꯉꯤ ꯂꯥꯏꯁꯣꯟ ꯏꯁꯩ ꯊꯥꯒꯠ ꯏꯁꯩ ꯃꯁꯤꯡ 2ꯗ ꯀꯔꯤ ꯍꯥꯏ ꯀꯤꯅ ꯖꯦꯍꯣꯚꯥꯕꯨ ꯊꯧꯒꯜ ꯇꯧꯖꯧ ꯅꯤꯛꯄꯒ ꯍꯔꯥꯎꯖꯧ ꯃꯆꯥꯅꯤꯄꯥꯗꯕꯨ ꯆꯨꯞꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯥꯎꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯂꯝꯕꯤ ꯃꯥꯡ ꯇꯥꯛꯀꯅꯤ ꯃꯔꯝꯗꯤ ꯌꯥꯝ ꯃꯍꯥꯛꯅ ꯊꯨꯅ ꯁꯥꯎꯕ ꯌꯥꯏ ꯃꯉꯣꯟꯗ ꯆꯪꯖꯕ ꯃꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯤꯡꯒꯠꯈ꯭ꯔꯕ ꯄꯥꯜꯂꯤꯕ ꯑꯃꯁꯨꯡ ꯋꯥꯌꯦꯜꯂꯤꯕ ꯅꯤꯡꯊꯧ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤꯗ ꯅꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛꯀꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕꯤꯌꯨ ꯃꯉꯣꯟꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯀꯜꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯂꯥꯛꯄꯤꯌꯨ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯁꯨ ꯅꯪꯒꯤ ꯊꯃꯣꯏ ꯀꯜꯍꯟꯗꯨꯅ ꯃꯉꯣꯟꯗ ꯂꯥꯛꯇ꯭ꯔꯕ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯈ꯭ꯔꯤꯁꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤꯗ ꯅꯍꯥꯛꯅ ꯆꯨꯞꯇꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯍꯣꯡꯕꯗꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯄꯣꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄꯤꯌꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄꯤꯌꯨ ꯃꯍꯥꯛꯀꯤ ꯁꯥꯁꯟꯒꯤ ꯃꯈꯥ ꯊꯦꯡꯅꯩ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯤ ꯑꯣꯏꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯒꯤ ꯃꯐꯝꯗ ꯅꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯇꯧꯕꯤꯕ ꯊꯕꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯅꯍꯥꯛꯃꯛꯀꯤ ꯄꯥꯡꯒꯜ ꯑꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯑꯃꯃꯝꯗ ꯄꯤꯅꯕꯤꯔꯦ ꯄꯥꯞꯄꯨ ꯉꯝꯅꯅꯕ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯅꯪꯒꯤ ꯃꯤꯡꯒꯤꯗꯃꯛꯇ ꯍꯤꯡꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇꯕꯨ ꯀꯤꯗꯅꯕ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅꯗꯤ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯌꯣꯜ ꯑꯔꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯊꯦꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯊꯕꯛ ꯁꯨꯕꯤꯕ ꯑꯁꯤ ꯊꯑꯣꯏꯅ ꯂꯧꯈꯤꯗꯕ ꯃꯇꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯏ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯄꯥꯡꯒꯜ ꯑꯃꯠꯇꯅꯁꯨ ꯂꯥꯝꯕ ꯐꯪꯂꯔꯣꯏꯗꯕ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏꯗ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯖꯕꯒꯤ ꯃꯄꯥꯟꯅ ꯊꯥꯖꯈ꯭ꯔꯕ ꯅꯆꯥ ꯑꯩꯈꯣꯏ ꯑꯃꯃꯝ ꯑꯁꯤꯕꯨ ꯏꯄꯥ ꯏꯁꯣꯔ ꯅꯪꯒꯤ ꯃꯤꯡꯒꯤꯗꯃꯛꯇ ꯍꯤꯡꯅꯅꯕ ꯑꯁꯦꯡꯕꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯏꯄꯥ ꯏꯁꯣꯔ ꯁꯦꯝꯒꯠꯆꯅꯕ ꯑꯃꯁꯨꯡ ꯀꯟꯈꯠꯍꯟꯖꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣই ꯃꯁꯦꯟ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯤꯡꯒꯠꯇꯨꯅ ꯄꯥꯟꯗꯨꯅ ꯋꯥꯌꯦꯜꯂꯤꯕ ꯈ꯭ꯔꯤꯁꯇ ꯅꯍꯥꯛ ꯄ꯭ꯔꯚꯨ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯑꯐꯕ ꯋꯥꯄꯥꯎꯁꯦ ꯇꯥꯏꯕꯪꯄꯥꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯃꯅꯨꯡꯗ ꯅꯍꯥꯛꯀꯤ ꯋꯥꯄꯥꯎꯁꯦ ꯁꯟꯗꯣꯛꯆꯕ ꯃꯇꯝꯗ ꯏꯄꯥ ꯑꯩꯈꯣꯏꯕꯨ ꯑꯀꯤꯕꯗꯒꯤ ꯀꯟꯕꯤꯌꯨ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯄ꯭ꯔꯚꯨꯅꯤ ꯁꯔꯒꯒꯤꯁꯨ ꯄ꯭ꯔꯚꯨꯅꯤ ꯄ꯭ꯔꯚꯨ ꯑꯁꯤꯒꯤ ꯑꯆꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕꯁꯤꯡꯒꯤ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞ ꯑꯁꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯊꯝꯕꯤꯔꯕ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛꯇ ꯍꯤꯡꯕ ꯑꯗꯨꯒꯤꯗꯃꯛꯇ ꯊꯧꯒꯜ ꯇꯧꯕ ꯁꯤꯡꯂꯨꯞ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯑꯃꯃꯝꯕꯨ ꯏꯕꯨꯡꯉꯣꯅ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯤꯖꯔꯕꯅꯤ ꯑꯥꯃꯦꯟ